PAOBITEK MAYAI LEIKAIDAGI MEEMANADRABA CHESAM Abdul Kadir Hatkhibagi Thoudok Adubu Act of Terrorismni Amasung Crime Against Humanity ni HAINA All Manipur Muslim Students Organization Ammso na PHONGDORAKLI Abdul Kadir thiva khangdana leraklaba matung mihat thina hatok pikiba aduda Ammso na akanma maongda condemn torokli asiguma thawong asina lamdam asida law leitre haiba mayek singna takli Manipur bungak senaba amadi ahongba ama puraknaba langthingnanaba chongchorakliba singna madugi ona tainabada matam kuinadagi khundaminaduna leiminariba sigi marakta yekai thingaiba oirakli Manipur gi lenga kadaida leikrabagi haina Ammso na hanglakli Abdul Kadir gi mamangda kaya amagi mafamdasu fuba cheiba pamdaba thaudoksing Hatkhibagi laikre asigumba tanfam asida apunba santi amasung achumbagi damak chongthok kiba maitegi CSO sing kadaida laikrabagi hauzik fawa Thoudok asida maru oina chenariba arambai tengol gi leader ama oiriba longjam khaba karif ki fajabano masigi paukhum Manipur lengakna pigadabani Ammso na makhatana haikibada Manipur punna khundaminariba singi marakta akaiba oirakadaba daida yaudaba content sing society Social media da post tawbidanabassu phongdorakli hanagi ariba video natroga photo na chingbasing Facebook amadi WhatsApp ta thagatuna punna khundaminariba kanglo furup singi marakta nungainadaba thoglibasing khudakta lepkadabani loirina police na suhiramasigi matangda matik chab action lokhatkadabani amadi kadirgi misi asigi achumba while fanghangadabani haina Ammso gi general headquarter gi president na khudiyek piduna thadrokpa cherol amada phongdorakli